Ipaga imagadi ahangi matam oshilak-labani. Hauzikti nacha aihaksu laisa mapung phari. Nacha na angamba thabakti nacha adum pangthoksage. Kari tawba yaurabage? Aduk tahana kaubiribadubo. Lamketpe Machanupi asigi phibam ase. Nangna nahan makai mapa ingonda khangandriba karihino. Madubu oithokpa yaba wala. Phare khoyum lai oirabadi nupa du hogimak kauro. Madu natrabadi na yum masida leiba yaroi khangjau hai. Nacha aihak na aigi ipuroiba oiriba khoyum lai adubu ipagi mangda kauthoksage. Thaina mamangaida lalaima kaubi masak matau yamna phajabi nupi ama leirami. Lalaimagi apokpi mama asi laikidaba chahi mari mapung phare. Aduna yumgi kupnom khudingmak lalaimana loina taurami. Lalaimagi mapana Machanupi lalaimabu yingsinbinabani haiduna nupi atombi ama puraklami. Lalaimagi mama atombi adu thabak yamna suninglamde. Matam khara leibaga mama tondu Machanupi ama amuk poklami. Lalai madu thabak khara komjagadra khallaga henadum chinba henkri. Mama tongi angang adubu senabani san senbabu chatpani lalaima yamna waba haibadu oirami. Nongmadi lalai madu san senba laklami ware haiduna mahak u amagi makhongda ngahak potharami. Talak aduda lin ama chensilai lin adu ubada lalaima pakhatna chenge tawi. Ngai khoibema aibu kiganu ai nangwanda karisu tawroi. Linduna taibang mirol nganglakpaduda lalaimadu pungangaklami. Linduna makha taraklami. Aibu lin phaba mi singi makhutagi amukta kanbiyu. Lin ase awaphamda taraba male. Nang karisu waganu ai nangi mating soidana pangani. Se masigi umarum masida lotuna layo. Talak aduda lin phaba lakpa miyoi singdu lalaimagi manakta jangsilai. Ibema somda lin amaga chensilakpa ubra. Nupa adugi wahangduda lalaimadu nupa aduda yengduna shumna khumlai. Aidi khangdi ibung chatlambasu yai ngaihak tumtharure aduna karimata khangaudre. Oh phare phare uhodrabadi kadai dum chakhrajana. Asi hairamduna lin phaba lakpa nupa singdusu chatkhirami. Lalaimana lin aduda makhoi chatkre nangi thawai ado aina kanbirabani thoro. Lalaimana lin losinkhriba mafam adudadi lin adu leiramdre. Lalaimadu ngakna mathanda sumna sonjai. Karino lin adubu karaida chatkrabage. Aingonda hojik thokiba thodok adubu aigi wakhalla natraga aigi manglane. Lin adu achamba lin oiramdre maseng mangalga loinana lai amagi saklon lawduna lalaimagi tungda lepladuna ashumna hairai. Ibema haujikidu mangla nate taibangni nangdi matik yamna charabi pukchel chawbi nupi amani nangna aigi thawai bu kanbibani. Phare nangna apamba boramaniro aina soidana nangi apamba du thungangani. Lalaimadi hene hene ngakri lin adu achamba nate lai aduna onba lin ne haiba khanglami. Ipa ibungo ipana nacha ingonda apamba mani jaw hairabanina nacha aihak nijarage. Aigi sasan sing asina machinjak chaba matamda yamna sare. Aduna makhoibu urum langhanba ngamba upal wapal hai leining thina hoba leikol amatang pinabiyo. Lai adu lalaimagi paukhongdo taraba matungda ashumna hairai. Oh nupi macha nang se nasagi oijaba haiba wakhal adu loina thadoklabra. Ainadi nangi punsina komna hingnanaba sana lupa selna chingba nirakadra khalubani. Adubu pumnamak onare. Phare nupi macha nangna pamjaba leikol adu aina pirabani. Lai aduna hek haibaga lalaimana leiriba mafam adu yamna phajaraba upal wapal hairang leirangna pik thalaba leikol ama onkhre. Madu ubada lalaima yamna haraujarami. Lai aduna ashumna muk makha tarai.
ꯍꯧꯖꯤꯛ ꯅꯪꯅ ꯀꯔꯤꯁꯨ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯅꯪꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡꯗ ꯂꯩꯀꯣꯜ ꯑꯁꯤꯁꯨ ꯅꯪꯒꯤ ꯅꯇꯨꯡ ꯏꯟꯅꯒꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ ꯂꯂꯩ ꯃꯗꯨ ꯉꯥꯏꯍꯥꯛꯇꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯂꯂꯩ ꯃꯗꯨ ꯃꯥꯒꯤ ꯁꯟꯁꯤꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯉꯁꯥꯏ ꯂꯥꯏ ꯑꯗꯨꯅ ꯍꯥꯏꯕꯤꯔꯝꯕꯗꯨꯃꯛ ꯆꯨꯝꯂꯤ ꯂꯂꯩꯃ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯂꯩꯀꯣꯜ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯂꯂꯩ ꯃꯗꯨ ꯌꯨꯝꯒꯤ ꯊꯕꯛ ꯋꯥꯅ ꯁꯨꯖꯔꯨꯔꯕꯁꯨ ꯃꯥꯒꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯄꯣꯊꯥꯖꯕꯅ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯈꯤ ꯃꯍꯥꯛꯅ ꯍꯦꯛ ꯍꯦꯛ ꯁꯦꯟꯅꯖꯕ ꯁꯟꯁꯤꯡ ꯑꯗꯨꯁꯨ ꯂꯩꯀꯣꯜ ꯑꯗꯨꯗ ꯍꯧꯕ ꯃꯅꯥ ꯃꯁꯤꯡ ꯆꯥꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯅꯣꯡꯃꯗꯤ ꯂꯂꯩ ꯃꯗꯨ ꯃꯥꯒꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯄꯣꯊꯥꯔꯝꯃꯤ ꯂꯂꯩ ꯃꯗꯨ ꯁꯨꯝ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯋꯥꯃꯜꯂꯛꯇꯨꯅ ꯇꯨꯝꯊꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯑꯇꯣꯞꯄ ꯂꯝꯗꯝ ꯑꯃꯗꯒꯤ ꯆꯤꯡꯈꯨꯕ ꯀꯧꯕ ꯅꯤꯡꯊꯧ ꯑꯃ ꯃꯅꯥꯏ ꯃꯁꯦꯟ ꯈꯔꯒ ꯂꯣꯏꯅꯅ ꯂꯂꯩꯃꯒꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯍꯧꯔꯤꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯎꯄꯥꯜꯁꯤꯡꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯄꯨꯛꯅꯤꯡ ꯄꯨꯡꯁꯨꯝ ꯁꯨꯝꯍꯠꯂꯝꯃꯤ ꯅꯤꯡꯊꯧ ꯑꯗꯨ ꯂꯩꯀꯣꯜ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯦꯟꯁꯤꯡꯅ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯐꯖꯕꯗꯨ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯂꯝꯃꯤ ꯃꯈꯣꯏꯅ ꯁꯨꯝ ꯀꯣꯏꯅ ꯆꯠꯄꯗ ꯂꯩꯀꯣꯜ ꯑꯗꯨꯗ ꯂꯩꯔꯝꯕ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡꯗꯨ ꯀꯥꯏ ꯀꯥꯏꯗꯅ ꯄꯥꯏꯈꯤꯔꯝꯃꯤ ꯂꯂꯩꯃꯒꯤ ꯁꯟꯁꯤꯡꯗꯨꯁꯨ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯤ ꯂꯂꯩꯃꯗꯨ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ ꯍꯩꯃꯥ ꯑꯁ ꯑꯩꯗꯤ ꯌꯥꯝꯅ ꯀꯨꯏꯅ ꯇꯨꯝꯊꯔꯨꯔꯕ ꯃꯥꯜꯂꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯔꯛꯄꯗ ꯃꯥꯒꯤ ꯁꯥ ꯁꯟꯁꯤꯡ ꯑꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯩꯕꯗꯨ ꯎꯏ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ ꯑꯩꯒꯤ ꯁꯟꯁꯤꯡ ꯑꯁꯤꯅ ꯀꯥꯏ ꯀꯥꯏꯗꯅ ꯆꯦꯜꯂꯤꯕꯁꯤꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯂꯩꯃꯁꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯦꯜꯂꯛꯂꯝꯃꯤ ꯃꯥꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯂꯩꯀꯣꯜ ꯑꯗꯨꯁꯨ ꯏꯟꯅꯔꯛꯂꯝꯃꯤ ꯅꯤꯡꯊꯧꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯖꯔꯝꯕ ꯑꯗꯨ ꯂꯩꯀꯣꯜ ꯑꯗꯨ ꯂꯩꯇ꯭ꯔꯕꯗ ꯅꯨꯡꯁꯥ ꯃꯉꯥꯜꯅ ꯌꯩꯁꯤꯜꯂꯛꯏ ꯂꯂꯩꯃꯅ ꯆꯦꯟꯕꯗ ꯂꯩꯀꯣꯜ ꯑꯗꯨ ꯏꯟꯅꯈꯤꯕꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯃꯁꯤꯟꯁꯤꯡꯗꯨ ꯉꯛꯂꯗꯨꯅ ꯅꯤꯡꯊꯧꯗ ꯇꯝꯂꯝꯃꯤ ꯏꯅꯤꯡꯊꯧ ꯑꯉꯛꯄꯒꯤ ꯃꯇꯧ ꯍꯥꯏꯕꯗꯨꯅꯤ ꯅꯨꯄꯤ ꯑꯁꯤꯅ ꯆꯦꯟꯈꯤꯕꯗ ꯂꯩꯀꯣꯜ ꯑꯁꯤꯁꯨ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ ꯐꯔꯦ ꯅꯥꯏꯁꯥ ꯅꯨꯄꯤ ꯑꯁꯤ ꯀꯧꯔꯨꯆꯣ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯎ ꯑꯁꯨꯝꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯂꯂꯩꯃꯕꯨ ꯀꯧꯔꯛꯏ ꯂꯂꯩꯃꯁꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ ꯈꯜꯂꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯂꯥꯛꯑꯝꯃꯤ ꯂꯂꯩꯃꯒꯤ ꯅꯤꯡꯊꯤꯖꯕꯤ ꯁꯛꯇꯝꯗꯨ ꯎꯕꯗ ꯆꯤꯡꯈꯨꯕ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯔꯝꯃꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯅꯪꯕꯨ ꯑꯍꯥꯟꯕ ꯍꯦꯛ ꯎꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯅꯪꯕꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯍꯟꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦꯗꯣ ꯏꯅꯤꯡꯊꯧꯅ ꯇꯥꯛꯄꯤꯔꯤꯕ ꯌꯥꯋꯥ ꯑꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯕꯒꯤ ꯃꯍꯨꯠ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯄꯟꯊꯧꯗ ꯑꯣꯏꯅ ꯍꯥꯏꯕ ꯂꯥꯛꯄꯤꯌꯨ ꯐꯔꯦ ꯑꯩ ꯁꯣꯏꯗꯅ ꯅꯪꯒꯤ ꯑꯄꯣꯛꯄ ꯄꯟꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯪꯕꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯍꯥꯏꯖꯔꯒꯦ ꯅꯪꯒꯤ ꯃꯤꯡꯂꯦꯟꯒ ꯄꯟꯊꯧꯒꯤ ꯃꯤꯡꯂꯦꯟꯒꯗꯤ ꯇꯥꯛꯄꯤꯔꯝꯃꯨ ꯑꯩꯒꯤ ꯃꯤꯡꯅ ꯂꯂꯩꯃ ꯀꯧꯏ ꯑꯗꯨꯒ ꯄꯟꯊꯧꯒꯤ ꯃꯤꯡꯂꯦꯟꯅ ꯆꯥꯎꯕꯜ ꯍꯥꯏꯅ ꯀꯧꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯂꯩꯃ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯊꯧꯗꯨ ꯂꯂꯩꯃꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯂꯂꯩꯃꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯥꯎꯕꯜꯗꯨ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯅꯤꯡꯊꯧ ꯆꯤꯡꯈꯨꯕ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯦꯟꯁꯤꯡꯒ ꯂꯣꯏꯅꯅ ꯆꯪꯂꯛꯂꯒ ꯆꯥꯎꯕꯜꯗ ꯁꯨꯝꯅ ꯍꯥꯏꯖꯔꯛꯏ ꯏꯄꯥ ꯏꯕꯨꯡꯉꯣ ꯑꯩꯅ ꯂꯥꯛꯆꯔꯤꯕꯁꯤ ꯏꯄꯥ ꯏꯕꯨꯡꯉꯣꯒꯤ ꯏꯆꯥꯅꯨꯄꯤ ꯂꯟꯂꯩ ꯃꯗꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯍꯥꯏꯖꯕ ꯂꯥꯛꯆꯔꯤꯕꯅꯤ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯃꯁꯤ ꯃꯇꯪꯗꯤ ꯌꯥꯕꯤꯌꯨꯗꯣ ꯅꯪꯕꯨ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯀꯅꯥꯒꯤ ꯃꯆꯥ ꯑꯣꯏꯔꯕꯅꯣ ꯏꯄꯥ ꯏꯕꯨꯡꯉꯣ ꯑꯩꯍꯥꯛ ꯑꯁꯦ ꯆꯤꯡꯈꯨꯕ ꯅꯤꯡꯊꯧ ꯍꯥꯏꯕ ꯑꯗꯨꯅꯤ ꯏꯅꯤꯡꯊꯧꯅ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯟꯂꯩꯃ ꯑꯁꯦ ꯌꯥꯝꯅ ꯋꯥꯖꯔꯛꯂꯕꯅꯤ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯂꯩꯃꯁꯨ ꯇꯥꯔꯝꯃꯤ ꯑꯁꯨꯝꯅ ꯆꯤꯡꯈꯨꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯂꯩꯃ ꯑꯅꯤꯗꯨ ꯂꯨꯍꯣꯡꯈꯤꯔꯝꯃꯤ ꯂꯂꯩꯃꯅ ꯅꯨꯡꯉꯥꯏꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯂꯂꯩꯃꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯩꯅ ꯂꯂꯩꯃꯁꯦ ꯁꯟ ꯁꯦꯟꯕ ꯊꯥꯔꯝꯗ꯭ꯔꯕꯗꯤ ꯃꯍꯥꯛꯅ ꯆꯤꯡꯈꯨꯕ ꯅꯤꯡꯊꯧꯒꯤ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯔꯤꯕꯁꯦ ꯑꯣꯏꯔꯝꯂꯣꯏ ꯑꯩꯁꯦ ꯑꯣꯟꯊꯣꯛꯅ ꯅꯤꯡꯉꯝꯃꯛꯈꯤꯗ꯭ꯔꯦꯗꯀꯣ ꯑꯩꯅ ꯄꯣꯛꯆꯔꯤꯕ ꯏꯆꯥ ꯂꯣꯏꯖꯤꯡ ꯈꯣꯝꯕꯤ ꯑꯣꯏꯅ ꯊꯥꯔꯝꯂꯕꯗꯤ ꯐꯒꯗꯕꯅꯤ ꯑꯣꯟꯊꯣꯛꯅ ꯆꯥꯛꯈ꯭ꯔꯦꯗ ꯇꯥꯂꯛ ꯑꯗꯨꯗ ꯂꯥꯏꯖꯤꯡ ꯈꯣꯝꯕꯤꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯁꯦ ꯅꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗꯀꯣ ꯅꯆꯦ ꯂꯂꯩꯃꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯅꯪꯅ ꯂꯥꯏꯔ ꯈꯥꯡꯄꯣꯛ ꯁꯪ ꯑꯁꯤꯗ ꯀꯌꯥꯗ ꯋꯥꯅ ꯂꯦꯜꯂꯤꯕꯅꯣ
ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯇꯣꯟ ꯑꯗꯨꯒꯤ ꯀꯣꯛꯇ ꯐꯠꯇꯕ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯂꯂꯩꯃꯁꯤ ꯁꯤꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯣꯏꯖꯤꯡꯈꯣꯝꯕꯤꯅ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕꯤ ꯂꯣꯏꯖꯤꯡꯈꯣꯝꯕꯤꯅ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯁꯣꯏꯗ꯭ꯔꯕ ꯋꯥꯐꯝꯅꯤ꯫ ꯐꯩ, ꯑꯗꯨꯗꯤ ꯑꯩ ꯂꯂꯩꯃꯕꯨ ꯍꯥꯠꯅꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯁꯤꯜꯂꯒꯦ꯫ ꯀꯩꯗꯧꯔꯒꯦ ꯏꯃꯥ, ꯇꯨꯃꯤꯟꯅ ꯂꯩꯕꯤꯔꯤꯕꯗꯨꯕꯣ? ꯀꯔꯤꯁꯨ ꯇꯧꯗꯦ꯫ ꯐꯔꯦ, ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯊꯣꯛꯎꯔꯁꯤ꯫ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯆꯥꯎꯕꯜꯒꯤ ꯃꯅꯥꯛꯇ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯆꯪꯂꯛꯇꯨꯅ ꯇꯥꯠ ꯇꯧꯁꯤꯟꯅꯔꯝꯃꯤ꯫ ꯃꯣꯏ ꯃꯄꯥ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯂꯩꯃꯗꯨ ꯂꯨꯍꯣꯡꯈꯤꯕꯁꯨ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯃꯥꯅ ꯍꯦꯛ ꯂꯨꯍꯣꯡꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯅ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯜꯄꯣꯠ ꯑꯃꯠꯇ ꯄꯤꯕꯤꯗꯦꯗꯣ꯫ ꯃꯃꯥ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯝꯅ ꯆꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯀꯔꯤ ꯑꯃꯨꯛ ꯄꯤꯔꯨꯈꯤꯒꯅꯤ? ꯍꯣ, ꯃꯣꯏ ꯃꯄꯥꯅꯗꯤ ꯈꯪꯕꯤꯔꯔꯣꯏꯌꯦ꯫ ꯅꯨꯄꯤ ꯑꯩꯈꯣꯏꯗꯤꯅꯦ, ꯌꯥꯝꯕ ꯌꯥꯝꯗꯕ ꯏꯄꯥꯝꯗꯒꯤ ꯄꯤꯔꯛꯄ ꯄꯣꯠꯁꯦ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ, ꯌꯥꯝꯅꯁꯨ ꯍꯔꯥꯎꯖꯕꯅꯤ꯫ ꯐꯔꯦꯅꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯔꯤ ꯄꯤꯁꯦ ꯍꯥꯏꯔꯤꯕꯅꯣ? ꯃꯥꯗꯤ ꯆꯨꯍꯤ ꯊꯨꯝꯅ ꯇꯣꯠꯄ ꯆꯥꯛꯍꯥꯎꯒꯤ ꯀꯕꯣꯛꯇꯣ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ꯫ ꯑꯩ ꯆꯥꯛꯍꯥꯎꯒꯤ ꯀꯕꯣꯛ ꯑꯗꯨ ꯁꯦꯝꯕꯤꯔꯒꯦ꯫ ꯃꯣꯏ ꯃꯄꯥꯅ ꯍꯌꯦꯡ ꯉꯟꯅ ꯆꯠꯇꯨꯅ ꯈꯔ ꯊꯤꯟꯕꯤꯔꯨꯔꯣ꯫ ꯑꯁꯨꯝꯅ ꯃꯃꯥꯇꯣꯟꯅ ꯆꯥꯛꯍꯥꯎꯒꯤ ꯀꯕꯣꯛ ꯑꯗꯨꯗ ꯐꯠꯇ꯭ꯔꯕ ꯍꯨ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯈꯪꯕ꯭ꯔꯥ, ꯅꯨꯡꯉꯥꯏꯔꯅꯤꯗꯣ ꯅꯪ꯫ ꯑꯩꯅ ꯁꯤꯟꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯑꯁꯦ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯕꯅꯤ꯫ ꯅꯪꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ꯫ ꯆꯥꯎꯕꯜꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯐꯠꯇ꯭ꯔꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯑꯗꯨ ꯀꯔꯤꯁꯨ ꯈꯪꯗꯅ ꯍꯨ ꯍꯥꯞꯂꯕ ꯀꯕꯣꯛ ꯑꯗꯨ ꯄꯨꯗꯨꯅ ꯃꯆꯥꯅꯨꯄꯤ ꯂꯂꯩꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯆꯥꯎꯕꯜꯗꯨ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ꯫ ꯆꯥꯎꯕꯜꯅ ꯄꯣꯊꯥꯔꯤꯉꯩ ꯑꯗꯨꯗ ꯂꯂꯩꯃꯅ ꯅꯣꯡꯃ ꯀꯟꯕꯤꯈꯤꯕ ꯂꯤꯟꯅ ꯑꯣꯟꯕ ꯂꯥꯏ ꯑꯗꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏ ꯑꯗꯨꯅ ꯍꯨ ꯍꯥꯞꯂꯕ ꯀꯕꯣꯛ ꯑꯗꯨ ꯃꯅꯝ ꯅꯨꯡꯁꯤꯕ ꯀꯕꯣꯛ ꯑꯃ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯍꯨ ꯑꯗꯨꯕꯨ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯆꯥꯎꯕꯜ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯏꯁ, ꯑꯩꯗꯤ ꯋꯥꯃꯟꯗꯅ ꯎ ꯃꯈꯣꯡ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔꯦꯗꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯎꯕꯜ ꯑꯃꯨꯛ ꯂꯂꯩꯃꯒꯤ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯎꯕꯜ ꯂꯥꯛꯄ ꯎꯕꯗ ꯆꯤꯡꯈꯨꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯇꯔꯥꯝ ꯇꯔꯥꯝ ꯑꯣꯛꯂꯝꯃꯤ꯫ ꯏꯄꯥ ꯏꯕꯨꯡꯉꯣ, ꯂꯦꯡꯁꯤꯟꯕꯤꯔꯛꯎ꯫ ꯐꯒꯅꯤ ꯅꯤꯡꯊꯧ ꯏꯕꯨꯡꯉꯣ꯫ ꯏꯄꯥ ꯏꯕꯨꯡꯉꯣ, ꯏꯄꯥꯅ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯕꯨ ꯀꯔꯤ ꯑꯔꯨꯕ ꯋꯥꯐꯝ ꯂꯩꯕꯒꯦ? ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯁꯦ, ꯏꯄꯥꯅ ꯄꯨꯔꯛꯂꯤꯕ ꯑꯁꯦ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤ ꯂꯂꯩꯃꯗ ꯈꯔ ꯄꯤꯕꯤꯌꯨ꯫ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤꯕꯨ ꯄꯤꯖꯒꯦ ꯍꯥꯏꯗꯨꯅ ꯆꯥꯛꯍꯥꯎꯒꯤ ꯀꯕꯣꯛ ꯑꯁꯦ ꯊꯤꯟꯖꯔꯛꯄꯅꯤ꯫ ꯐꯔꯦ ꯏꯄꯥ ꯏꯕꯨꯡꯉꯣ, ꯑꯩ ꯁꯣꯏꯗꯅ ꯄꯤꯖꯔꯒꯦ꯫ ꯀꯕꯣꯛ ꯑꯗꯨ ꯂꯧꯏ, ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯤꯟꯁꯤꯡꯗ ꯑꯣꯟꯁꯤꯜꯂꯒ, ꯏꯅꯥꯏꯁꯥ, ꯆꯠꯂꯨ, ꯁꯅꯥ ꯂꯨꯄꯥ ꯈꯔ ꯄꯨꯊꯣꯔꯛꯎ꯫ ꯃꯅꯥꯏ ꯑꯃꯅ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯄꯨꯊꯣꯔꯛꯏ꯫ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯆꯥꯎꯕꯜꯗ ꯄꯤꯈꯤꯔꯝꯃꯤ꯫ ꯏꯄꯥ ꯏꯕꯨꯡꯉꯣ, ꯁꯦ, ꯁꯅꯥ ꯂꯨꯄꯥ ꯑꯁꯦ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯑꯗꯨꯒ ꯑꯃꯅ, ꯅꯤꯡꯊꯧ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯋꯥꯅ ꯂꯩꯕ ꯍꯧꯅꯗꯦ꯫ ꯉꯁꯤꯗꯒꯤ ꯍꯧꯅ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯀꯥꯔꯛꯀꯗꯧꯕ ꯂꯣꯏꯄꯣꯠ ꯈꯨꯗꯤꯡꯃꯛ ꯏꯄꯥ ꯏꯕꯨꯡꯉꯣꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯀꯥꯍꯟꯖꯔꯛꯂꯒꯦ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯏꯅꯤꯡꯊꯧ꯫ ꯏꯅꯤꯡꯊꯧꯕꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯨꯗꯤ ꯏꯄꯥ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯐꯒꯅꯤ ꯏꯄꯥ ꯏꯕꯨꯡꯉꯣ꯫ ꯆꯤꯡꯈꯨꯕ ꯅꯤꯡꯊꯧꯅ ꯀꯕꯣꯛ ꯑꯗꯨ ꯂꯂꯩꯃꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯟꯗꯨꯅ ꯆꯪꯂꯛꯏ, ꯑꯗꯨꯒ ꯄꯤꯔꯝꯃꯤ꯫ ꯂꯩꯃꯔꯦꯝꯕꯤ, ꯁꯦ, ꯀꯕꯣꯛ ꯑꯁꯦ ꯅꯪꯕꯨ ꯄꯣꯛꯄ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯅꯪꯒꯤꯗꯃꯛ ꯊꯤꯟꯕꯤꯔꯛꯂꯝꯕꯅꯤ꯫ ꯂꯧꯁꯤꯜꯂꯨ꯫ ꯂꯂꯩꯃꯗꯣ ꯍꯔꯥꯎꯅ ꯀꯕꯣꯛ ꯑꯗꯨ ꯂꯧꯁꯤꯜꯂꯤ꯫ ꯆꯤꯡꯈꯨꯕꯅ ꯂꯛꯅꯔꯛꯏ꯫ ꯅꯪꯒꯤ ꯀꯕꯣꯛ ꯑꯗꯨ ꯑꯩꯁꯨ ꯈꯤꯠꯇ ꯆꯥꯕ ꯌꯥꯒꯗ꯭ꯔꯥ? ꯏꯅꯤꯡꯊꯧꯅ ꯍꯥꯟꯅ ꯆꯥꯕꯤꯔꯕ ꯃꯇꯨꯡꯗ ꯅꯅꯥꯏꯅꯨꯕꯤ ꯑꯩꯅ ꯑꯃꯨꯛ ꯆꯥꯖꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯕꯣꯛ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯃꯥꯇꯣꯟꯅ ꯂꯂꯩꯃ ꯁꯤꯕꯒꯤ ꯄꯥꯎ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯅꯣꯅꯦ, ꯑꯩꯅ ꯍꯥꯞꯈ꯭ꯔꯤꯕ ꯍꯨ ꯑꯗꯨꯕꯨ ꯃꯌꯥꯛ ꯌꯥꯝꯅ ꯀꯟꯕ ꯑꯣꯏꯗ꯭ꯔꯕ ꯖꯥꯠꯂꯥ? ꯐꯩ, ꯍꯟꯗꯛꯇꯤ ꯅꯪ ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯇꯣꯟꯅ ꯑꯃꯨꯛꯀꯁꯨ ꯀꯕꯣꯛ ꯁꯥꯔꯗꯨꯅ ꯃꯌꯥꯛ ꯌꯥꯝꯅ ꯀꯟꯕ ꯍꯨ ꯑꯃꯃꯨꯛ ꯍꯥꯞꯆꯤꯜꯂꯤ꯫ ꯆꯥꯎꯕꯜꯅ ꯑꯃꯨꯛꯁꯨ ꯂꯂꯩꯃꯒꯤ ꯃꯅꯥꯛꯇ ꯀꯕꯣꯛ ꯊꯤꯟꯕ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ
linna onba lai aduna amuk hu haplaba kabok adu manam nungsiba ahauba kabok ama amuk onthokpirami. Somdana mama tona hanagi matawgum lalai masibagi paw ngaiduna leirami. Talak aduda machanupigi manakta chatkhiba chawbal adu halaklami. Makhoi mapa ichagi kari paw tabirakpagi kabok adubu sabi haurabro? Mama, kabok adu isana yamna pamna sa haure. Aduga isagi nungaiba paw amasu puduna lakli. Aigi isado mama oigadawrabanine. Nupi atombi adudi sawbana mai haure. Adubu mapuroibagi mamangda asawba saktam losillaga fattaba khujin thorang ama muk sillaga asumna hairai. Haima adudi yamna nungaiba pawni. Makhoi mapa adudi hayimak chatpiduna ichanupibu yum masida pubirao. Karino mama nangna haibadubo. Karigi isabu yum masida purakadawribano. Makhoi mapana khangdaba malairi. Isado angang ahanbu unazagadabani. Aduna mama aina seba ningthina tawbiduna asoi angam yaudana angang unahanba pami. Nupi singdine mapamda angang unazabana yam hena pamjabani. Adudi nangna hairibasi aigi sa nupi adu lawrusu hairibra. Hoi hoi makhoi mapana chatlagane ining thawda phajana haibiramu. Aduga ichado themnaudana khara pubirao. Asumna chawbal su hoi haiduna yare. Mathangi numitni chawbal du machanupigi manakta chatnaba thorai. Mama tona makhoi mapa isadu puraktaba yadabani ko. Ining thawda yanaba phajana hainabiyu. Hoi da mama ai tawgeda. Mapa aina haibadabu isana yadaba haunabro. Ai chatlukige. Isagi leifam ningthina sembiramo. Asumna chawbal du chatkre. Nungai ni nang aina kaidorake haibado namit thitna yengo. Khudakta mama tona sillaga nupa khara neklaga makhoigi yum maningda yamna chawba aruba guha ama tawhallami. Somda su chawbalna ningthauda ningthina haijabadagi lalaima amadi chawbal manai masen singna mayumda thilaklami. Haima aigi icha lakledana sango sango imana icha lakani haidana sana thaknabaga ningthina semduna leirabane. Lalai madi mama atombigi tat adu khangzadabanina harau harau imungda changlaklami. Asumna sum haukibana lalai ma makum matha suraduna angang nupa macha ama phangjarami. Nongwadi mama tona machanupi lalai mada sumna hairai. Ibema ngasidi hakchik langbo ina ngaihak mapanda thoklusidana. Hoi ima yayi aisu isase inung nungaite. Asumna mama tona lalai mabu mana guha tawraga thamliba mafam aduda puthoraklami. Guha adu ubada lalai mangakladuna sumna hanglai. Ima guha asidi karam kanda tawribano aidi nahan makai khangdena. Nama aina thawoina tawhallibani. Hojikti nangdi ningthawi leimarembi haibado oirabanina icham chamba ising pithakpado nungaite haidana nangi damakta tongana ne imana guha se tawhallibani. Lao lao manakta sangduna yengosi. Asi haiduna lalai madu guha aduki manakta pusilai. Lalai manang guha aduda yengduna leiringai mama tona lalai mabu guha adugi manungda inthakirami. Lalai manang guha adugi manungda tasinkrabada mama tona adudi pena nokchari. Khangbra aina thakpa langda nahak thuredo ngasidi aigi ningba thungle. Asi hairamduna hobe hobe imungda changkhirami. Lalai mana guhada taba matamda mahaki laikol adusu inakhirami. Guha manung aduda lalai madu yamna wana khanglami mahakna laina onbalin adubu kauraklami. Ipa ibungo nongmai ipana nachana waraklaba matamda ipabu kaurau takpirambadai. Ngasidi nacha aihak awafamda tare aibo mukta kanbiyu. Lalai mana kaubadu taraduna linna onba lai adu laktuna guha manungdagi lalai mabu kanbirami. Ipa ibungo nachabu kanbibagi ipabu hainingai leitana thagachari. Ai ichagi masakto yamna uninge aibu guha asigi manungdagi amukta mapanda thokanbiyu. Haujikti ai nangbu kanba ngambagi matam henkre. Aina nangbu kalaklibase sina ahanba natedo. Mamangdasu nangi namatona nangbu hatnaba khujin thorang kaya ama sinkre. Madudasu aina nahakpu kankhibani.
ꯏꯄꯥ ꯏꯕꯨꯡꯉꯣ ꯄꯥꯝꯕꯩ ꯑꯃꯇꯗꯤ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯄꯤꯛꯂꯤꯕ ꯏꯆꯥ ꯑꯗꯣ ꯃꯃꯥ ꯑꯩ ꯂꯩꯇ꯭ꯔꯕꯗꯤ ꯀꯅꯥꯒ ꯂꯩꯍꯧꯒꯗꯧꯔꯤꯕꯅꯣ ꯑꯩ ꯏꯆꯥꯕꯨ ꯌꯥꯝꯅ ꯎꯅꯤꯡꯉꯤ ꯐꯔꯦ ꯏꯕꯦꯝꯃ ꯅꯪ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯇꯝ ꯈꯔꯗꯤ ꯉꯥꯏꯔꯣ ꯂꯥꯛꯂꯤꯕ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯪꯕꯨ ꯍꯥꯟꯅꯒꯤ ꯂꯩꯐꯝꯗ ꯑꯃꯨꯛ ꯍꯟꯖꯤꯟꯍꯜꯂꯒꯦ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯏꯄꯥ ꯄꯥꯝꯕꯩ ꯂꯩꯔꯔꯣꯏ ꯐꯔꯦ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯆꯥ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯇꯝꯗꯨ ꯐꯥꯎꯕꯗꯤ ꯉꯥꯏꯖꯔꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯁꯣꯝꯗꯅ ꯃꯃꯥꯇꯣꯟꯅ ꯃꯆꯥꯅꯨꯄꯤ ꯂꯩꯖꯤꯡꯈꯣꯝꯕꯤꯗꯨ ꯂꯩꯃꯔꯦꯝꯕꯤꯒꯤ ꯐꯤꯖꯦꯠ ꯅꯤꯡꯊꯤꯅ ꯁꯦꯠꯆꯤꯜꯍꯜꯂꯝꯃꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯈꯔꯅ ꯂꯂꯩꯃꯕꯨ ꯂꯧꯕ ꯂꯥꯛꯏ ꯃꯅꯥꯏꯁꯤꯡꯗꯨ ꯎꯕꯗ ꯃꯃꯥꯇꯣꯟ ꯑꯗꯨ ꯀꯞꯁꯤꯟꯅꯔꯝꯃꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯀꯔꯤꯅꯣꯅꯦ ꯅꯍꯥꯛꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯣ ꯂꯩꯅꯥ ꯑꯃ ꯅꯥꯔꯨꯕꯗꯒꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯁꯛ ꯑꯁꯦ ꯂꯣꯏꯅ ꯊꯤꯖꯤꯟꯈ꯭ꯔꯦ ꯏꯃꯥꯗꯤ ꯃꯥꯡꯖꯔꯦꯗꯀꯣ ꯏꯕꯦꯝꯃ ꯃꯃꯥꯇꯣꯟꯅ ꯀꯞꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯈꯟꯅ ꯃꯅꯥꯏꯁꯤꯡꯗꯨ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯂꯩꯖꯤꯡꯈꯣꯝꯕꯤꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ ꯃꯅꯥꯏ ꯑꯃꯅ ꯃꯖꯥ ꯏꯕꯦꯝꯃ ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦ ꯃꯖꯥ ꯏꯕꯦꯝꯃꯗꯤ ꯁꯛꯁꯨ ꯄꯨꯡꯑꯣꯟ ꯑꯣꯜꯂꯝꯂꯦ ꯃꯇꯧ ꯀꯔꯝꯅ ꯇꯧꯔꯤꯕꯅꯣ ꯂꯣꯏꯖꯤꯡꯈꯣꯝꯕꯤꯁꯨ ꯀꯞꯁꯟꯅꯩ ꯏꯅꯥꯏꯁꯥ ꯑꯩꯁꯤ ꯌꯥꯝꯅ ꯑꯀꯟꯕ ꯂꯩꯅꯥ ꯑꯃ ꯅꯥꯔꯨꯔꯦ ꯃꯗꯨꯗꯒꯤ ꯑꯩꯒꯤ ꯁꯛꯆꯨ ꯄꯨꯝꯕ ꯄꯨꯡꯑꯣꯟ ꯑꯣꯟꯈ꯭ꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯅꯥꯏꯁꯤꯡꯗꯨꯅ ꯂꯣꯏꯖꯤꯡꯈꯣꯝꯕꯤ ꯑꯃꯗꯤ ꯂꯂꯩꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯄꯤꯛꯄ ꯑꯗꯨꯒ ꯄꯨꯗꯨꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ ꯅꯤꯡꯊꯧꯁꯨ ꯃꯥꯒꯤ ꯂꯩꯃꯔꯦꯝꯕꯤ ꯂꯥꯛꯂꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯑꯣꯛꯀꯗꯕꯒꯤ ꯉꯥꯏꯔꯝꯃꯤ ꯅꯤꯡꯊꯧꯅ ꯂꯣꯏꯖꯤꯡꯈꯣꯝꯕꯤꯗ ꯀꯔꯤꯁꯨ ꯌꯦꯡꯂꯨꯗꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯍꯥꯟꯅ ꯂꯧꯔꯒ ꯄꯝꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯄꯗ ꯂꯣꯏꯖꯤꯡꯈꯣꯝꯕꯤꯒꯤ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ ꯂꯣꯏꯖꯤꯡꯈꯣꯝꯕꯤꯁꯨ ꯉꯁꯥꯏ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡꯗ ꯈꯨꯝꯈꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯈꯨꯝꯂꯔꯤ ꯑꯉꯥꯡ ꯑꯁꯤ ꯎꯅꯕ ꯃꯇꯨꯡꯗ ꯑꯀꯟꯕ ꯂꯩꯅꯥ ꯑꯃ ꯅꯥꯔꯨꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯁꯛꯆꯨ ꯄꯨꯝꯕ ꯑꯣꯟꯈ꯭ꯔꯦ ꯍꯥꯏꯔꯛꯂꯝꯃꯤ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯉꯛꯅ ꯅꯍꯥꯛꯀꯤ ꯂꯩꯀꯣꯜ ꯑꯗꯨꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯑꯩꯒꯤ ꯂꯩꯀꯣꯜ ꯑꯗꯨꯁꯨ ꯏꯁꯤꯡ ꯃꯊꯧ ꯇꯥꯔꯛꯄꯗꯒꯤ ꯒꯨꯍꯥꯗ ꯏꯁꯤꯡ ꯊꯛꯄ ꯆꯠꯈ꯭ꯔꯦ ꯃꯍꯥꯛ ꯁꯣꯏꯗꯅ ꯍꯜꯂꯛꯈꯤꯅꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯣꯏꯖꯤꯡꯈꯣꯝꯕꯤꯗꯨ ꯆꯪꯈꯤꯔꯝꯃꯤ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯌꯥꯝꯅ ꯆꯤꯡꯅꯔꯝꯃꯤ ꯅꯍꯥꯟ ꯃꯈꯩꯅ ꯃꯥꯒꯤ ꯂꯩꯀꯣꯜ ꯑꯗꯨ ꯏꯁꯤꯡ ꯃꯊꯧ ꯇꯥꯗ꯭ꯔꯒ ꯉꯁꯤꯅ ꯀꯔꯤꯒꯤ ꯏꯁꯤꯡ ꯃꯊꯧ ꯇꯥꯔꯤꯕꯅꯣ ꯅꯨꯄꯤ ꯑꯁꯤꯕꯨ ꯇꯁꯦꯡꯅ ꯑꯩꯒꯤ ꯂꯩꯃꯔꯦꯝꯕꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯅꯥꯅ ꯁꯥꯁꯤꯟꯅꯕꯅꯣ ꯃꯇꯝ ꯈꯔꯗꯤ ꯌꯦꯡꯂꯒꯦ ꯍꯥꯏꯅ ꯈꯟꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯂꯂꯩꯃ ꯃꯆꯥꯕꯨ ꯎꯅꯤꯡꯕꯅ ꯉꯥꯎꯔꯝꯃꯤ ꯂꯂꯩꯃꯅ ꯂꯥꯏ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯄꯥ ꯏꯕꯨꯡꯉꯣ ꯑꯩꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯆꯠꯄꯒꯤ ꯑꯌꯥꯕ ꯑꯁꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯋꯥꯠꯂꯤꯕꯒꯦ ꯑꯩꯗꯤ ꯑꯩꯒꯤ ꯏꯆꯥ ꯑꯗꯨ ꯎꯅꯤꯡꯕꯅ ꯉꯥꯎꯔꯦ ꯏꯄꯥꯅ ꯁꯤꯟꯕꯤꯗꯨꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯑꯃꯨꯛꯇꯗꯤ ꯎꯅꯍꯟꯕꯤꯌꯨꯕ ꯅꯨꯃꯤꯠ ꯈꯔꯗꯤ ꯋꯥꯠꯂꯤ ꯊꯥ ꯑꯁꯤꯒꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇ ꯆꯠꯇꯨꯅ ꯅꯪ ꯍꯤꯡꯂꯤ ꯍꯥꯏꯕꯁꯦ ꯅꯤꯡꯊꯧ ꯑꯗꯨꯗ ꯎꯠꯂꯨꯒꯗꯕꯅꯤ ꯅꯪ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯇꯝ ꯈꯔ ꯉꯥꯏꯌꯨ ꯏꯕꯦꯝꯃ ꯂꯂꯩꯃꯅ ꯀꯞꯇꯨꯅ ꯍꯥꯏꯖꯃꯟꯕꯗꯒꯤ ꯂꯥꯏ ꯑꯗꯨꯅꯁꯨ ꯌꯥꯕꯤꯔꯦ ꯏꯄꯥ ꯏꯕꯨꯡꯉꯣ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯍꯤꯡꯍꯟꯕ ꯌꯥꯗ꯭ꯔꯤꯕ ꯑꯁꯤꯕꯣ ꯌꯦꯡꯉꯨ ꯅꯨꯄꯤ ꯃꯆꯥ ꯑꯩꯅ ꯅꯪꯕꯨ ꯀꯜꯂꯤꯕꯁꯦ ꯍꯟꯇꯛꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯃꯃꯥꯡꯗꯁꯨ ꯅꯪꯒꯤ ꯏꯃꯥꯇꯣꯟꯅ ꯅꯪꯒꯤ ꯆꯥꯅ ꯊꯛꯅꯕꯗ ꯍꯨ ꯍꯥꯞꯆꯤꯟꯗꯨꯅ ꯅꯪꯕꯨ ꯍꯥꯠꯅꯕ ꯀꯌꯥ ꯍꯣꯠꯅꯈ꯭ꯔꯦ ꯃꯗꯨ ꯑꯩꯅ ꯈꯪꯕꯗꯒꯤ ꯍꯨ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯍꯥꯎꯕ ꯑꯆꯥ ꯑꯊꯛ ꯀꯌꯥꯅ ꯃꯍꯨꯠ ꯁꯤꯟꯈꯤꯕꯅꯤ ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯍꯟꯅ ꯑꯩꯅ ꯅꯪꯕꯨ ꯀꯟꯕꯤꯔꯦ ꯑꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯀꯟꯕꯤꯕꯒꯤ ꯃꯇꯝ ꯑꯁꯦ ꯂꯥꯛꯂꯤꯕ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯑꯁꯤ ꯈꯛꯇꯃꯛ ꯉꯥꯏꯔꯦ ꯑꯗꯨꯅ ꯅꯪ ꯋꯥꯔꯕꯁꯨ ꯋꯥꯅ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯉꯥꯏꯌꯨ ꯑꯗꯨꯕꯨ ꯂꯂꯩꯃꯅ ꯃꯆꯥ ꯑꯗꯨ ꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯅꯨꯃꯤꯠ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩ ꯍꯜꯂꯛꯀꯦ ꯍꯥꯏꯔꯝꯂꯒ ꯂꯂꯩꯃꯗꯨ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯆꯠꯈ꯭ꯔꯦ ꯃꯥꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯂꯩꯀꯣꯜ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯂꯂꯩꯃꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯂꯂꯩꯃꯗꯨ ꯀꯣꯅꯨꯡ ꯌꯧꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯖꯔꯝꯃꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯕꯨ ꯂꯣꯟꯅ ꯄꯨꯊꯣꯔꯛꯇꯨꯅ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯩꯀꯣꯜꯗꯒꯤ ꯎꯍꯩ ꯋꯥꯍꯩ ꯈꯔ ꯍꯦꯛꯂꯒ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯝꯕꯤꯔꯝꯗꯨꯅ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯎꯍꯩ ꯈꯔ ꯊꯅꯝꯕꯗꯨ ꯅꯤꯡꯊꯧꯅ ꯎꯔꯦ ꯎꯍꯩꯁꯤꯡ ꯑꯗꯨ ꯎꯕꯗ ꯑꯗꯨꯝ ꯈꯪꯂꯦ ꯂꯂꯩꯃꯒꯤ ꯂꯩꯀꯣꯜꯗ ꯊꯥꯕ ꯎꯍꯩꯁꯤꯡꯗꯨꯅꯦ ꯍꯥꯏꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯩꯖꯤꯡꯈꯣꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯎꯍꯩꯁꯤꯡ ꯑꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯍꯪꯂꯛꯏ ꯅꯪꯒꯤ ꯂꯩꯀꯣꯜ ꯑꯗꯨ ꯑꯃꯨꯛ ꯍꯜꯂꯛꯂꯕ꯭ꯔꯥ ꯂꯩꯖꯤꯡꯈꯣꯝꯕꯤꯁꯨ ꯉꯝꯅꯕ ꯑꯗꯨꯃꯛ ꯈꯨꯝꯃꯤ ꯏꯅꯤꯡꯊꯧ ꯑꯩꯒꯤ ꯂꯩꯀꯣꯜ ꯑꯗꯨꯗꯤ ꯍꯜꯂꯛꯇ꯭ꯔꯤ
Hay adudi aina chatuna heklubani. Lojing khomigi waduda ningthau adu yamna chingnarami aduna hay sing asi hojig amu heklu chu hairaklami. Iningthau hay asi hojig hekluba yaroi horen ahing chatuna heklugadabani. Lojing khomigi wadu tabada ningthau aduna magi manakta lairibi nupi asi magi nupi lalai manate haiba khanglami. Somda su lalai mana machanupa adubu nungsiba henmankhibana ahing laktuna magi machaga unarami. Aduga mahangna lakpa khudingi magi leikoldagi uhai khara khara adum hekpiraktuna machagi manakta su thambirami. Ningthau adusu asengbado khangdari khangdoklage khalladuna numit aduma tumdaba makhai sangduna leikre. Ngayhak leibaga lalai malaktuna machabu pamlaga nungsina chupibado urami. Lalai mana machabu mathada konsinjaraga asumna hairami. Imagi ibungo nangbu imana ningthina senaba ngamdredo. Nongmadi ima nangi nanakta soidana lakhini. Ngasigidi ima amuk chalage ko. Asumna lalai mana angang adu thanamlaga chatkhige hek tawbaga ningthauna lalai magi khudang adu tap pharaklami. Laimarembi ngasidi nang chatkiba yaroi. Thokliba thodok ase karino haiba aingonda wakhal amukta tahallo. Ningthauna makut pharakpaduda lalai mana sumna hairai. Iningthau aigi khut asi thadokbiyu. Ay nongma soidana laksaduna iningthauda warol pumba tamlage. Lalai mana mahaki makhut thadoknaba yamna kanna haijai. Adubu ningthau aduna yaba kauba leitre. Ningthau adugi matauda lalai madi wakhal yamna warami. Aina ningthauda wari asi liduna leirabadi nongan khibana halani. Aduga lidragana iningthauna aibu chatke haiba yararoi. Aidi kamdongni tawribasidi. Iningthau aibu thadokpiyu. Aina hujik iningthaugi nakta leiriba asi karigomba numit tholakpana halabadi aigi samma sina lin olaktuna aibu chiklaga itomta sigadawribani. Ai nongma amuk iningthaugi nakta halakhini. Ngasigidi thadokpiro. Adubu ningthauna yaramdre lalai ma tawpham khangdraduna wari adu liraklami. Pumnamak mama atombigi khujin thorang ngaktani. Konung aduda lairiba nupi adusu mama atombigi machanupi lalai magina manaw nupi ni haiba ningthau aduda loina tamlami. Phai ngasidi aigi laimarembigi shaglon lauduna konungda lairiba nupi ase manam takpa makhai phuduna tanthokrage. Adumna tawbiganu iningthau mahak aigi naw nupi ni. Asumna wari saringai nongalaklammi. Numit ki mangal adu urubadagi lalai magi masam aduna lin olaktuna lin aduna chikpadagi lalai madu khudak aduda sikhirami. Ningthauna lalai mabu konduna kapcharami. Tawriba mawong mataw adu lojing khombisu loina ure. Thokliba thaudok adu ningthaugi manai masen pumnamaksu loina khanglami. Ningthau adu sauna hawgalaklaga lojing khombibu phuraklami. Aduga konung adudagisu tanthokirami. Mama atombina sinbiba khujin thorang pumnamak mai paktrabada lojing khombi kaptuna mayumda hankirami. Tanja aduda goha manungda laihauba lai adu thoraklami. Aduga lalai magi mamaida nanbiba matamdadi lalai madu wakhal taraklami. Lalai mana mamit pangthorakpada lai aduna mamangda leptuna leirambaduda lalai mana makhulona duna haijarami. Ipa ibungo nahangna ibu awafamdagi hanjin kanbire. Ipana ngayo haiba matamdo nachana ngaiba ngamkhidre. Madugidamak aibu ngakpiyu. Ngasigi numit asini aina nangonda ngayo haikiba numit ato. Nangna afaba thabak kaya tawjarubagi pukchel chawrubagi nangi thawai aina kanbibani. Ngasidagi nangsu nungaina nangi napuroiba amadi nachabu chetna senaduna laipak amagi matik chabi laimarembi ama oiba ngamloko. Ningthau amadi lalai mana makhutlona duna lai aduda khurumjare. Ipa ibungo ipana nachabu hanjin kanbirakpani. Aduna ngasigi numit asidagi hauna nacha aigi sangaida purnima numit khudingi ipana lakpiyu. Nachana ngamjaba hairang lairang khara ipagi damak kachage. Asumna numit adudagi hauna lalaima amadi ningthauna purnima numit khudingi lai adugi haira kachaki amadi machanupa aduga loinana yamna nungayai phana pankhirami.